Mawong chumdana missing hengatlakpa asigi matangda yengsinnaba mi mangana saba committee ama semkhibaga loinana retired justice Prakash Prabhakarna Yengshillagani haina Union Home Minister Amit Shahna lauthokre. Union Home Minister Amit Shahna ex thagalakpa mahaki warol amada hai lona yadaba mawongda leibak asida lona changsilakpa amasung mahausaga manadaba mawongda missing khangen hengatlakpa asina leibak asigi hojik oiriba amasung tungi punsida chauna singnaba ama oire mahangna makhatana hairiba singnaba asi Thengnanabagidama Kumjali Singani Kun Mangagi Agastara Mangada Prime Minister Narendra Modi na Level Committee on Demographic Change Haiba Committee ama Semlagani haina lauthokibagi matung inna ngasidi committee asi semle Retired Justice Naulekar Luchingba mi mangana saba committee asina mawong chumdana missing hengatlapagi mawong lainingi amasung kanglupki oiba matau nainabaga loinana akaknaba matamda missing hengatlapagi thawong asige waroishin ama puraknaba hotnabani nauna semba committee asida Census Commissioner Retired IAS Durga Shankar Mishra Retired IPS Balaji Stava amadi Samika Rabina member oina sarukyagani madugi mathakta Ministry of Home Affairs ke Joint Secretary Foreigner 1 oiriba Sumanta Singhana committee adugi member secretary oina mathau tawgani Union Home Minister Amit Shahna hai mawong chumdana missing hengatlakpa asina leibak asigi maning makha tambada aruba wafam ama ohenbada natana leibak asigi security law and order social structure da ahongba lakpa amasung tribal society ngak senduna thambada achauba singnaba ama oirakti committee asina leibak asi sinba thungna lona yadaba mawongda mitop changsillaktuna mawong chumdana missing hengatlakpadagi lainingi khunaigi amasung atai hiram kayada thengnarakliba khudong chadabasing amasung mahausaga manadaba maramsing kupna thijinbaga loinana yengsingani haina Amit Shahna phongdokli